Online Manipur YouTube channel na swing biri ba mayam pumna po amuk hanna taram noksari han bada yam na maroi ba yam na nungai tab update of thamjage Meeyamgi Athouba MOIRANGTHEM ROPEN Eramdam asidi Meeyamgi mahut sillaga ngashi Naranseina gi laibak thiba thoudokta thawai na pontha pikhraba Athouba asigi thouna Lingjel maringjel asidi Meeyam na singthabada loiba nairaroi amadi ningshing duna leihourani Mapugi leikol da ingna chikna leiba oiroko Meeyamgi Athouba Chatloko Meeyamgi Athouba MOIRANGTHEM ROPEN nahakti laigil dolai tungduna nahakki aroiba punsigi mikup phawba hanba leitana thouna phana manipuri imagi damakta thawai phawba kathoktuna lanthengnarambo singthabagi loiba nairaroi nahakna ngasi ikhang khanghodana leikhidaba asida aikhoi pumnamakki mafamda mensinba ngamlaroidaba ahangbu amadi adumak leihouragani nahakki thawaina leiramlenda hainam leinam oina tinduna ingna singna leiba oirasanu amadi imung manungi awabada thamoi sokna aikhoi pumnamakna saruk yazari ngasi Bisnupur district ki thamna pokpida kuki militant singi bomgi attack ta leikhidraba village volunteer MOIRANGTHEM ROPEN Cell of M Commander Yaurabung aduga surmasanu dagi update of thamjage aikhoi gi damak mangda lepiduna lamdam sigi damakta thouna phana lanthengnariba lanmi singi thawaina pontha oirokba singpum namak ikai khumnaba uchari hojik lanthengnariba Meeyam thouna phana mai pakna lanthengnaba ngambu oibiu ko thamoi nungdagi sengna Meeyam gi damakta thauni jari maitei pokpi imana yaifare maitei nungsana yaifare haina surmasanu na sumna phongdokpiri aduga arbin soibam dagi anob update am thamjage taibung mapu frontline da leiriba pumna mapu thaujan biu direct landform da lan changba ngamdrabasu thamoida amadi moral support loinana changgadaba tengbang sing pangnabagi damakta lengdana leijari pangsu pangjari mayam take care pumnamak yaifaiba uiminasi ngarang amadi ngasi thawaina pontha pikhraba Athouba singda ikai khumnaba uchari haina arbin soibamna phongdokpiri pandamdagi anoba update am khakta thamjage thamna bokpida kuki militant singna bom yauna attack satharakpada khulngakpa ani sire ama sokle ngasi nungthin pung ahum khara helakpada thamna pokpida kuki militant singna bom yauna attack satharakpada khulngakpa khunja ani leikhidabaga loinana amana sokapan nangkhre hairi thaudok asing ngasi nungthin pung ahum rom tabada thamna pokpi water supply manakta kuki militant singna bom yauna akanba mongda attack satharakpada khulngakpa ani adu leikhidabani leikhidaba miyo ani adu di pepam deban chahi yankai mathoi apokpa ibo choba thamna pokpi amadi Devesor ni hairi amorom da ngasi ayuk angan badagi hauna Bisnupur district ki manung chanba sunu suiphai phubala amadi Naranseina sing mafam sing da kuki militant sing na nungmai kapsil laktuna landara khre hairi kuki militant sing na landara ko adugi mayokta state force yauna khulngak pa sing khudhanduna kan mong da kuthokna ki hairi nakan amorom da Naranseina khulgi maning thangba sarukta kuki militant sing na bom amadi nungmai kaptuna landara ko dagi ngasi sumakhata na kuthokna riba mafam asida paulo ba changluba elite tv gi paumi ayekpam lamngan bagi camera da nungmai maruna pankhre adum oinamok paumi lamngan badi thoidokpa asok apan yahoudre hairi thaudok adu ngasi ayuk pung taraga mathoi ge minute nifu ga mangarum tarakpada lanpham adugi kenen amada pak thaduna lan adubu coverage tawnaba hotna ringai de kuki militant na tragna sikh regiment na kablak po oiram pe singna bonongoi maru na video camera adugi lens ta pan kibani hairi ngasi so akan mong de kuthok na ribam pham singda thengwa phawba na kalani gi marakta sauna kuthok na ri hairi ngasi kuthok na badu de kuki militant singi maikai de gi sauna asi ana yoram be ai hain thajanari kuthokna bagi thaudok adu da saurangna kuki militant nipan rom hena sirambe ai haina thajaba yaba paw amana so hairi video sing bibagi damakta mayam no po mukana tagachari anob update ki damakta nungsi video channel na subscribe to biramu thank you so much